ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯄꯔꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯉꯁꯥꯏ ꯃꯃꯥꯅ ꯊꯝꯂꯝꯕ ꯍꯩ ꯑꯗꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯍꯩꯁꯤꯗꯤ ꯀꯅꯥꯅ ꯍꯦꯛꯂꯤꯕ? ꯑꯁꯤ ꯍꯥꯏꯅ ꯄꯔꯤ ꯃꯃꯥ ꯏꯉꯦꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯃꯥ ꯏꯉꯦꯂꯩꯁꯨ ꯏꯪꯈꯣꯜꯗ ꯄꯣꯠꯆꯩ ꯊꯥꯅꯕ ꯂꯩꯕꯥꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯔꯤꯁꯨ ꯃꯃꯥ ꯏꯉꯦꯂꯩꯅ ꯄꯣꯠꯆꯩ ꯊꯥꯅꯕ ꯂꯩꯕꯥꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯃꯃꯥ ꯏꯉꯦꯂꯩꯅ ꯃꯆꯥ ꯄꯔꯤꯅ ꯃꯥ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯇꯧꯔꯝꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯆꯥ ꯄꯔꯤꯕꯨ ꯉꯥꯏꯔꯤ꯫ ꯄꯔꯤꯁꯨ ꯃꯃꯥ ꯏꯉꯦꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯍꯩꯁꯤꯗꯤ ꯀꯅꯥꯅ ꯍꯦꯛꯏꯅꯣ? ꯃꯃꯥ ꯏꯉꯦꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯔꯤ, ꯏꯃꯥꯅ ꯍꯦꯛꯄꯅꯦ꯫ ꯃꯆꯥ ꯄꯔꯤꯅ ꯑꯃꯨꯛ, ꯀꯩꯅꯣ, ꯑꯁꯨꯛ ꯋꯥꯡ ꯆꯥꯎꯔꯕ ꯄꯥꯝꯕꯤꯁꯤꯗ ꯏꯃꯥꯅ ꯀꯃꯥꯏꯅ ꯍꯦꯛꯂꯤꯕꯅꯣ? ꯏꯉꯦꯂꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯔꯤ, ꯏꯃꯥꯅ ꯆꯩꯅ ꯍꯦꯛꯄꯅꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯄꯔꯤꯁꯨ ꯃꯃꯥ ꯏꯉꯦꯂꯩꯅ ꯆꯩꯅ ꯍꯦꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯣꯍꯣ, ꯑꯗꯣ ꯁꯤꯕꯨ ꯀꯔꯤ ꯊꯥꯒꯦ ꯍꯥꯏꯔꯤꯅꯣ? ꯃꯃꯥ ꯏꯉꯦꯂꯩꯅ ꯑꯃꯨꯛ, ꯉꯔꯥꯡ ꯅꯅꯦ ꯏꯕꯦꯆꯧꯕꯤ ꯍꯣꯏꯗꯒꯤ ꯇꯣꯔꯕꯣꯠ ꯃꯔꯨ ꯄꯣꯔꯛꯄꯅꯦ, ꯑꯗꯨ ꯊꯥꯒꯦ ꯇꯧꯕꯅꯦ꯫ ꯄꯔꯤ ꯍꯟꯗꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ ꯌꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯎꯆꯤꯟꯊꯤ ꯃꯣꯔꯣꯛ ꯈꯔ ꯂꯧꯔꯒ ꯍꯩ ꯑꯗꯨꯕꯨ ꯃꯥꯡꯒꯣꯟꯗ ꯄꯨꯊꯣꯛꯂꯒ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝꯅ ꯖꯔ ꯖꯔ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯔꯤ ꯃꯃꯥ ꯏꯉꯦꯂꯩꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯥ ꯏꯉꯦꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯃꯊꯦꯜꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯃꯥ ꯏꯉꯦꯂꯩꯅ, ꯄꯔꯤ, ꯉꯁꯤꯒꯤ ꯍꯦꯟꯁꯥꯡꯁꯤꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯀꯥꯡꯁꯣꯏꯗꯣ ꯑꯗꯨ ꯊꯣꯡꯉꯤ꯫ ꯄꯔꯤ ꯃꯃꯥꯅ ꯀꯥꯡꯁꯣꯏ ꯊꯣꯡꯉꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯃꯥ ꯏꯉꯦꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡꯗꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯃꯥ, ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯄ ꯈꯨꯗꯤꯡ ꯑꯃꯥꯏꯕꯤ ꯑꯃꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩ꯫ ꯃꯃꯥ ꯏꯉꯦꯂꯩꯁꯨ ꯃꯆꯥ ꯄꯔꯤꯅ ꯃꯥꯏꯕꯤ ꯑꯃꯅ ꯁꯦꯟꯅꯔꯒ ꯂꯩ ꯇꯥꯕꯗ ꯌꯥꯝ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯆꯥ ꯄꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯥꯏꯕꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯧꯅꯨꯀꯣ, ꯃꯥ ꯂꯥꯛꯄ ꯎꯔꯁꯨ ꯃꯆꯤ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯌꯨ꯫ ꯃꯆꯥ ꯄꯔꯤꯅ ꯑꯃꯨꯛ, ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕꯤꯗꯣ ꯊꯦꯡꯅꯩ, ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯗ ꯀꯠꯄ ꯀꯕꯣꯛꯅꯦꯅ ꯑꯃꯁꯨ ꯄꯤꯔꯛꯑꯦ꯫ ꯋꯥ ꯍꯥꯏꯕ ꯅꯪꯗꯦ꯫ ꯏꯉꯦꯂꯩꯅ ꯑꯁꯨꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯄꯔꯤ, ꯃꯥꯅ ꯄꯤꯔꯛꯄ ꯀꯕꯣꯛꯇꯣ ꯅꯪ ꯆꯥꯔꯨꯔꯕꯣ? ꯄꯔꯤꯅ ꯑꯃꯨꯛ, ꯀꯥꯏꯗꯩꯅꯣꯗ, ꯃꯥ ꯎꯗ꯭ꯔꯤꯀꯥꯟꯗ ꯂꯪꯊꯣꯛꯂꯝꯂꯕꯅꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯕ ꯏꯃꯥ꯫ ꯏꯉꯦꯂꯩꯅ ꯑꯃꯨꯛ, ꯍꯣꯏ ꯍꯣꯏ, ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯔꯤ ꯆꯥꯛꯇꯨ ꯃꯍꯥꯎ ꯂꯩꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯑꯔꯥꯞꯄꯗ ꯂꯪꯅ ꯃꯇꯨꯝ ꯃꯇꯨꯝ ꯉꯥꯅ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯄꯔꯤ ꯉꯛꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯀꯤꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯥꯅꯤ, ꯂꯥꯞꯅ ꯉꯥꯅ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯄꯔꯤꯅ ꯁꯛꯂꯣꯟ ꯑꯣꯟꯈꯤꯕ ꯑꯗꯨꯅꯅꯤ꯫ ꯃꯤꯔꯝꯂꯦꯜ ꯂꯥꯏꯔꯦꯝꯂꯦꯜ ꯑꯅꯤꯒꯤ ꯈꯥꯏꯔꯤꯕ ꯐꯤꯖꯡ ꯑꯗꯨꯒꯤ ꯑꯍꯣꯕꯗ ꯂꯩꯌꯥꯝꯁꯤꯡꯅ ꯂꯤꯊꯣꯔꯛꯇꯨꯅ ꯄꯔꯤꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯅꯕ ꯂꯥꯛꯂꯤꯕꯅꯤ꯫